Jiribamda Meeoi ama Tamthina Hatlamle loinana chawna ungkhatnare. Jiribam district manung channa leiba Gularthon samu punbidagi Meeoi ama sakhangdaba singna Tamthina Hatlamle. Sakhangdaba singna hatlamba Meeoi adudi samu punbidagi Soibam Sarat Kumar chahi 58 ni. Press na fangba paugi matung inna ngarang numidang wairam pung 5 rom tabadagi thiba khangdana leirakhibani hairi. Mahaki loinabi amadi machanupaga loinana farmna chatluraba matung halakpagi lambida mafam khangdana mangkhibani. Mahaki loinabi amasung machanupadi atopa gari amada mayum yaurakhi. Makoina yum yauraba matung Sarat Kumar halaktre haiduna phone tawbada switch off laikhibani. Chingnabadagi machanupana thiba chatpada Sarat Kumarna tongkhiba gari adu khasi punji manakta leiramba thingnakhi. Mafam aduda Sarat Kumarna tongkhiba chapalsu taduna leiramkhi. Madudagi mahak mafam khangdana leirakpadagi lamdam adugi miyamna thibada Jiribamgi Mulargaw haina khangnaba mafam amagi umangda asiba haksang oina fangkhibani. Sarat Kumar sakhangdaba sing aduna mangakta thangna lenduna hatlamba yai haina chingnari. Mahaki ngaksamda thangna lenbagi dakfam taramkhi. Asiba haksang leiramliba mafam aduda utup chaitup kayasu taramba thengnakhi. Ngarang numidang pung 9:10 rom tabada miyamna asiba haksang adu Mulargawda thengnakhiba matungda pulista pau pikhi. Loinana Jiribam police ki team ama laktuna asiba haksang adu postmortem tawnabagidamag lokhatkre hairi. Soibam Sarat Kumar hatlamkhiba aduga mari leinana lamdam adugi miyamna pendaba fongdoknakre. Hauzik Jiribamda chawna ungkhatnabagi fibam ama leire. Loinana Jiribam police na pamdaba thodok sing thoktanabagidamag akanma cheksin thorang lokhatkre.